ꯂꯩꯀꯥꯏ ꯑꯃꯗ ꯌꯨꯝꯂꯣꯟꯅ ꯂꯩꯃꯤꯟꯅꯕ ꯁꯅꯥꯔꯩ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯟꯙ꯭ꯌꯥꯒ ꯁꯅꯥꯔꯩꯒꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ ꯄꯤꯛꯂꯤꯉꯩꯗꯒꯤ, ꯑꯗꯨꯕꯨ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯏꯪ ꯇꯞꯄꯤ, ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯋꯥ ꯀꯟꯅ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯖꯗꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯁꯟꯙ꯭ꯌꯥ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯖꯗꯦ, ꯃꯄꯥꯅ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯑꯐꯪ ꯑꯐꯪꯕ ꯁꯨꯖꯩ꯫ ꯃꯃꯥꯅ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯐꯝꯖꯩ, ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯣꯡꯃꯒꯤ ꯈꯔ ꯐꯪꯂꯛꯄ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯏ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯣꯏꯗꯤ ꯄꯤꯛꯂꯤ, ꯑꯗꯨꯕꯨ ꯁꯦꯟ ꯐꯅ ꯄꯥꯏꯗ꯭ꯔꯕꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯩ꯫ ꯑꯗꯨꯒ ꯁꯅꯥꯔꯩ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯦ, ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯩ꯫ ꯑꯗꯨꯕꯨ ꯁꯦꯟ ꯊꯨꯝ ꯐꯅ ꯋꯥꯠꯇ꯭ꯔꯕꯁꯨ, ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯇꯝꯖꯔꯕꯁꯨ, ꯁꯅꯥꯔꯩ ꯏꯃꯨꯡ ꯃꯅꯨꯡ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯦ꯫ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯏꯁꯧ ꯂꯥꯡꯅꯕ ꯈꯠꯅꯕꯁꯤ ꯇꯣꯏꯅ ꯊꯣꯛꯀꯜꯂꯤ꯫ ꯑꯗꯨꯅ ꯁꯅꯥꯔꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯈꯜ ꯈꯔ ꯄꯤꯛꯄ, ꯃꯕꯨꯛ ꯃꯄꯥꯎ ꯇꯞꯄ ꯍꯥꯏꯗꯣ ꯑꯣꯏꯔꯝꯗꯦ꯫ ꯁꯅꯥꯔꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯟꯙ꯭ꯌꯥꯕꯨ ꯀꯜꯂꯛꯄ ꯈꯔ ꯈꯔ ꯇꯧꯖꯩ꯫ ꯃꯔꯝꯗꯤ ꯁꯟꯙ꯭ꯌꯥꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯂꯨꯅ ꯇꯧꯖꯕ, ꯅꯨꯡꯁꯤꯕꯤꯕ, ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯕ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯛꯄ, ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯔꯩꯅ ꯁꯟꯙ꯭ꯌꯥꯕꯨ ꯍꯦꯟꯅ ꯀꯜꯂꯛꯄ, ꯈꯝꯕꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯅꯗꯤ ꯁꯅꯥꯔꯩꯗ ꯅꯣꯡꯃꯇ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯝꯗꯦ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯛꯑꯕꯁꯨ ꯉꯥꯛꯄꯤꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯉꯁꯤꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯊꯥꯡꯂꯛꯇꯨꯅ ꯂꯥꯛꯏ꯫ "ꯁꯟꯙ꯭ꯌꯥ, ꯁꯟꯙ꯭ꯌꯥ, ꯅꯣꯏ ꯆꯥꯛ ꯆꯥꯔꯕꯣ? ꯅꯪ ꯀꯥꯏ ꯂꯩꯒꯦ?" "ꯆꯥꯗ꯭ꯔꯤꯌꯦ, ꯊꯤꯒꯦ ꯇꯧꯔꯤꯌꯦ, ꯆꯪꯂꯛꯑꯣ, ꯆꯥꯛꯁꯪꯗꯗꯨꯝ." "ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯊꯦꯡꯉꯤꯗꯤ? ꯀꯩ ꯌꯦꯟꯖꯥꯡꯅꯣ? ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ." "ꯍꯥ, ꯀꯥꯏꯗꯩ ꯍꯥꯎꯕꯅꯣꯍꯦ, ꯆꯝꯊꯣꯡꯅꯤ. ꯅꯪ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯌꯦꯟꯖꯥꯡꯁꯦ ꯇꯪꯐꯥꯎ ꯌꯥꯔꯣꯏ." "ꯏꯁ, ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯣꯏꯒꯤ ꯌꯦꯟꯖꯥꯡ ꯆꯥꯗꯕ꯭ꯔꯣꯅꯦ?" "ꯑꯗꯣ ꯆꯠꯂꯣ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ." "ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯤ?" "ꯏꯃꯥꯗꯤꯅꯦ ꯍꯣꯇꯦꯜ ꯊꯣꯛꯈꯤꯌꯦ, ꯂꯥꯛꯑꯅꯤ. ꯏꯄꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ." "ꯑꯦ, ꯕꯕꯥ ꯆꯥꯛ ꯆꯥꯕ ꯅꯪꯈꯤꯗ꯭ꯔꯕꯣ?" "ꯅꯪꯉꯤꯍꯦ, ꯕꯕꯥꯅ ꯄꯤꯖꯔꯒ ꯆꯠꯂꯤꯅꯦ꯫ ꯅꯪꯒꯤ ꯆꯥꯛꯇꯣ ꯊꯝꯃꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯥꯟꯅ? ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯔꯤꯗꯨꯕꯣ." "ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯅꯣꯏꯒꯤꯗꯤ?" "ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯣꯏꯗꯤ, ꯑꯗꯨꯝ ꯑꯍꯥꯎꯕ ꯑꯣꯏꯔꯝꯃꯅꯤꯅꯦ." "ꯃꯥꯅꯦ, ꯏꯟꯖꯥꯡꯗꯤ ꯍꯥꯎꯅꯤꯅꯦ, ꯉꯥ ꯊꯣꯡꯕꯅꯤ, ꯃꯌꯥꯝꯅ ꯄꯨꯔꯛꯏꯁꯦ." "ꯑꯦ, ꯏꯃꯥꯒ ꯏꯕꯨꯡꯒꯁꯨ ꯂꯥꯛꯑꯦ ꯁꯟꯙ꯭ꯌꯥ, ꯏꯃꯥ ꯍꯣꯏ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ." "ꯏꯃꯥ, ꯀꯌꯥꯝ ꯁꯤꯜꯂꯛꯑꯒꯦ ꯉꯁꯤꯗꯤ?" "ꯈꯔ ꯁꯤꯜꯂꯛꯑꯦ, ꯌꯥꯝꯅꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯁꯅꯥꯔꯩ?" "ꯆꯥꯗ꯭ꯔꯤꯌꯦ ꯏꯃꯥ, ꯁꯤꯗ ꯆꯥꯗꯣꯏꯅꯦ꯫ ꯏꯃꯥꯇꯨ, ꯑꯩꯒꯤ ꯆꯥꯛ ꯄꯨꯔꯛꯏꯅꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯆꯥꯕꯁꯦ ꯑꯦꯟꯁꯥꯡ ꯐꯅ ꯍꯥꯎꯔꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯏꯃꯥ ꯕꯕꯥꯒꯁꯦ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯅꯩ, ꯑꯗꯨꯅꯅꯦ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗꯦ." "ꯐꯔꯦ ꯐꯔꯦ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯁꯦ ꯏꯃꯥꯒ꯫ ꯅꯌꯥꯝꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯤ ꯊꯣꯛꯂꯛꯀꯅꯤ? ꯎꯗꯕꯕꯨ ꯀꯨꯏꯔꯦꯅꯦꯍꯦ." "ꯑꯁ, ꯋꯥꯠꯂꯤꯗ ꯏꯃꯥ, ꯑꯥꯗ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯈ꯭ꯔꯕꯕꯨ ꯈꯪꯗꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔꯥ ꯀꯔꯤ ꯇꯝꯃꯤꯅꯣ ꯑꯝꯇ ꯈꯪꯗꯦ꯫ ꯁꯦꯜ ꯊꯥꯔꯛꯑꯣꯁꯤꯅ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ." ꯅꯪꯅꯦ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯊꯤꯀꯥꯗꯥꯔꯅꯤ ꯈꯔꯁꯨ ꯉꯥꯎꯁꯤꯟꯅꯩ꯫ ꯃꯃꯥꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃ ꯇꯧꯏ, ꯑꯗꯨꯅ ꯁꯦꯜ ꯊꯣꯛꯅꯕꯅꯤꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯈꯔ ꯃꯨꯛꯈꯥꯏꯅꯩ꯫ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯕ ꯊꯝꯅꯗꯦ꯫ ꯃꯄꯥ ꯈꯔ ꯉꯥꯎꯁꯤꯟꯅꯕꯅ ꯃꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯄꯪꯆꯤꯡ ꯆꯤꯡꯅꯕ, ꯈꯠꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯃꯄꯥꯗꯧꯅꯗꯤ ꯇꯧꯗꯦ꯫ ꯅꯣꯡꯃ ꯁꯟꯙ꯭ꯌꯥ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯍꯣꯜꯂꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯁꯟꯙ꯭ꯌꯥꯅ ꯏꯁꯤꯡ ꯍꯣꯟꯕꯗꯨ ꯉꯥꯏꯕꯤꯔꯝꯃꯤ, ꯋꯥꯔꯤ ꯁꯥꯅ ꯁꯥꯅ꯫ ꯁꯟꯙ꯭ꯌꯥ ꯃꯔꯝ ꯃꯣꯛꯄ, ꯊꯕꯛ ꯀꯟꯖꯕꯗꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯀꯦꯕ ꯍꯩꯖꯗꯕ ꯁꯟꯙ꯭ꯌꯥ ꯏꯆꯝ ꯆꯝꯕ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯒꯤ ꯀꯦꯔꯕ ꯃꯁꯛ, ꯐꯖꯔꯕ ꯗ꯭ꯔꯦꯁꯇꯨꯒ ꯁꯅꯥꯔꯩꯁꯨ ꯐꯖꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯇꯩꯁꯨ ꯏꯁꯤꯡ ꯍꯣꯜꯂꯤ꯫ "ꯑꯩꯈꯣꯏ ꯁꯟꯙ꯭ꯌꯥꯅ ꯃꯔꯝ ꯃꯣꯛꯄꯁꯤꯗꯤ ꯋꯥꯕ ꯃꯁꯛꯁꯨ ꯃꯥꯟꯗꯦ, ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯗꯣ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ?" ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯏꯗꯣꯝꯆꯥꯒꯤ ꯀꯥꯔꯟꯁꯦ ꯑꯃꯨꯛ ꯉꯥꯡꯂꯛꯑꯅꯤ꯫ ꯑꯁꯦꯡꯕꯩꯅꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯃꯔꯝꯁꯨ ꯃꯣꯛꯏ, ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩꯗꯣ꯫ ꯋꯥꯍꯩ ꯋꯥꯇꯥꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ꯫ ꯏꯆꯥ ꯅꯨꯄꯥꯒ ꯄꯣꯛꯑꯃꯗꯤꯅꯦ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯔꯗꯕꯅꯤ, ꯌꯥꯗ꯭ꯔꯁꯨꯅꯦ ꯅꯝꯗꯅ ꯐꯥꯍꯟꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ
ꯅꯪꯗꯧ ꯐꯕ ꯂꯩꯁꯥꯕꯤꯁꯦ ꯂꯩꯇ꯭ꯔꯦꯍꯦ ꯁꯟꯗ꯭ꯌꯥ ꯂꯩꯕꯛ ꯐꯩꯗ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯝꯗꯕꯁꯦ ꯁꯅꯥꯔꯩ ꯀꯂꯛꯅ ꯀꯩꯅꯣ ꯏꯗꯣꯝꯆꯥ ꯑꯩꯁꯨ ꯐꯖꯩ ꯁꯤꯗꯤ ꯁꯟꯗ꯭ꯌꯥ ꯈꯛꯇ ꯐꯖꯕ꯭ꯔꯣꯕ ꯐꯖꯩꯌꯦ ꯅꯪꯁꯨ ꯐꯖꯩ ꯅꯪꯅꯅꯦ ꯀꯦꯔꯒ ꯐꯖꯕ ꯁꯟꯗ꯭ꯌꯥꯅ ꯅꯨꯡꯁꯤꯅ ꯃꯔꯝ ꯃꯣꯛꯅ ꯐꯖꯕ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯔꯣ ꯊꯤ ꯍꯥꯏꯔꯣ ꯏꯗꯣꯝꯆꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥꯒꯤ ꯋꯥꯗꯣ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯇꯥꯅꯤꯡꯕ ꯈꯪꯅꯤꯡꯕ ꯃꯤꯗꯤ ꯈꯪꯈꯤꯗ꯭ꯔꯦꯅꯦ ꯁꯅꯥꯔꯦ ꯆꯠꯂꯒꯦ ꯏꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯣꯛꯀ ꯆꯥꯛꯀꯦ ꯇꯧꯏ ꯑꯁꯨꯝꯅ ꯁꯟꯗ꯭ꯌꯥꯒ ꯁꯅꯥꯔꯩꯒ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯟꯗ꯭ꯌꯥꯕꯨ ꯄꯥꯝꯖꯕ ꯂꯨꯝꯖꯕ ꯄꯥꯈꯪ ꯀꯌꯥꯁꯨ ꯁꯟꯗ꯭ꯌꯥꯕꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯛꯇꯨꯗ ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯄꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯟꯗ꯭ꯌꯥꯗ ꯉꯥꯎꯖꯕ ꯁꯟꯗ꯭ꯌꯥꯒ ꯁꯅꯥꯔꯩꯒ ꯂꯥꯛꯄꯗꯨꯗ ꯄꯥꯈꯪ ꯑꯃꯅ ꯁꯅꯥꯔꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯁꯛꯇꯥꯁꯤꯡꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯅꯨꯡꯇꯤꯒꯤ ꯑꯩꯔꯣꯝ ꯂꯥꯛꯏꯁꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯂꯥꯛꯑꯣ ꯁꯅꯥꯔꯩ ꯍꯩꯅꯗꯦ ꯃꯣꯏꯁꯤꯡꯁꯦ ꯅꯪ ꯆꯪꯂꯝꯃꯣ ꯉꯁꯤꯗꯤ ꯁꯟꯗ꯭ꯌꯥ ꯃꯣꯏꯁꯤꯡꯁꯦ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇꯕꯅꯤꯅ ꯅꯪꯗꯤꯅꯦ ꯀꯩꯝ ꯈꯜꯂꯝꯃꯣꯏ ꯏꯕꯦꯝꯃ ꯅꯪ ꯆꯪꯂꯝꯃꯣ ꯐꯔꯦ ꯑꯩ ꯆꯪꯂꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯁꯟꯗ꯭ꯌꯥ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯁꯤꯅ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯅꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯪꯅꯤꯡꯗꯅ ꯇꯧꯕꯅꯤ ꯁꯤ ꯐꯥꯎꯕ ꯏꯀꯥꯏ ꯀꯧꯔꯛꯏꯅꯦ ꯃꯤꯡꯕꯨꯗꯤ ꯀꯨꯏꯔꯦ ꯈꯪꯕ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯁꯥꯟꯅꯔꯦ ꯑꯁ ꯁꯛꯇꯥꯁꯤꯒ ꯏꯀꯥꯏꯔꯕ ꯀꯥꯏꯗꯨꯅꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦꯗ ꯑꯩꯁꯦ ꯍꯥꯏꯔꯔꯣꯏꯗ꯭ꯔో ꯆꯠꯂꯒꯦ ꯉꯥꯏꯈꯣꯍꯦ ꯍꯥꯏꯐꯥꯎ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯗꯤ ꯁꯠ ꯍꯥꯏꯔꯣꯗꯅ ꯅꯃꯥꯟꯅꯕꯤ ꯁꯅꯥꯄꯨꯕꯤꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯥꯏ ꯃꯤꯡ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯍꯥꯏꯔꯣ ꯃꯥꯏ ꯃꯤꯡ ꯍꯪꯕꯩ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯔꯝꯗꯅꯤ ꯑꯩꯅ ꯁꯅꯥꯔꯩꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯅꯠꯇꯁꯨ ꯅꯁꯛꯁꯤꯡꯗꯨꯒ ꯀꯩ ꯋꯥꯅꯣꯕ ꯍꯥꯏꯗꯣꯏꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯃꯥꯟꯅꯕꯤꯗ ꯍꯥꯏꯕꯗꯣ ꯏꯀꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯑꯁ ꯅꯣꯏꯁꯨꯕ ꯚꯥꯏ ꯑꯗꯣ ꯁꯅꯥꯔꯦ ꯅꯃꯥꯟꯅꯕꯤꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯟꯕꯤꯒꯦꯔꯣ ꯁꯅꯥꯔꯩꯅ ꯈꯜꯂꯝꯕꯒ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯒ ꯄꯤꯡ ꯂꯥꯎꯏ ꯁꯥꯎꯅꯤꯡꯕꯅ ꯑꯗꯨꯗꯤꯅꯦ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯗꯅꯦ ꯍꯥꯏꯔꯔꯣ ꯑꯗꯨꯒ ꯁꯤꯜꯍꯜꯂꯣ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯅꯁꯛꯁꯤꯡꯗꯣ ꯁ꯭ꯋꯥꯏꯗ ꯎꯍꯜꯂꯛꯀꯅꯨ ꯂꯩꯀꯥꯏ ꯑꯃꯨꯛ ꯊꯥꯗꯣꯛꯑꯒ ꯐꯨꯍꯟꯁꯅꯤꯀꯣ ꯃꯁꯛꯁꯤꯡꯁꯤꯒ ꯀꯥꯡ ꯂꯥꯏꯔꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅ ꯃꯁꯤ ꯑꯣꯏꯅ ꯀꯣꯏꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯀꯣꯏꯔꯣ ꯚꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯁꯟꯗ꯭ꯌꯥꯁꯦ ꯍꯥꯏꯍꯟ ꯌꯥꯔꯅꯤ ꯌꯥꯔꯦꯍꯦ ꯀꯤ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯐꯖꯔꯁꯨ ꯁꯅꯥꯔꯩ ꯌꯥꯝ ꯁꯥꯎꯅ ꯍꯜꯂꯛꯏ ꯂꯩꯀꯥꯏꯒꯤ ꯁꯟꯗ꯭ꯌꯥ ꯂꯨꯝꯖꯕ ꯃꯨꯅꯥꯟꯅ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯁꯅꯥꯔꯦ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯣꯏꯅ ꯁꯟꯗ꯭ꯌꯥꯒꯤ ꯃꯔꯝꯗ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯈꯨꯊꯤꯁꯤꯡꯁꯤꯒ ꯅꯪ ꯃꯁꯨꯅꯦ ꯃꯤꯡꯗꯨꯒ ꯀꯨꯆꯨꯗꯨꯒ ꯅꯪ ꯊꯥꯔꯛꯄꯗꯤ ꯀꯩꯗꯧꯒꯦ ꯃꯣꯏꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯁꯅꯥꯔꯩ ꯁꯥꯎꯅ ꯌꯨꯝ ꯆꯪꯈꯤ ꯁꯟꯗ꯭ꯌꯥꯅ ꯀꯧꯕ ꯐꯥꯎ ꯇꯥꯈꯤꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯅꯥꯔꯩꯁꯤꯅ ꯀꯧꯕꯒ ꯇꯥꯗꯒꯩ ꯌꯥꯝ ꯁꯥꯎꯅ ꯆꯪꯈ꯭ꯔꯤꯁꯤꯅ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯒꯦꯗ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯂꯥꯛꯑꯅꯤ ꯏꯕꯨꯡꯉꯣꯗꯨꯅ ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯁꯅꯥꯔꯩ ꯌꯥꯝ ꯁꯥꯎꯅ ꯆꯥꯛꯀ ꯆꯥꯗꯒꯩ ꯐꯃꯨꯡꯗ ꯍꯤꯞꯂꯗꯨꯅ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦꯅꯦ ꯁꯟꯗ꯭ꯌꯥꯅ ꯍꯦꯟꯕ꯭ꯔꯅꯦ ꯍꯦꯟꯗꯦꯗ ꯑꯩꯒꯤꯗꯤ ꯐꯖꯕ ꯐꯤꯔꯣꯜ ꯑꯇꯥꯡꯕ ꯉꯥꯛꯇꯅꯦ ꯃꯥꯏꯗꯤ ꯍꯥꯟꯅꯒꯤ ꯐꯅꯦꯛ ꯐꯨꯔꯤꯠꯇꯨꯅꯤ ꯑꯗꯣ ꯍꯣꯏ ꯃꯥ ꯁꯨꯔꯒꯕꯨꯗꯤ ꯅꯥꯟꯅꯕꯨꯗꯤ ꯁꯦꯠꯆꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅꯗꯤ ꯐꯖꯕ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯅꯨꯄꯥꯈꯩꯁꯤꯅ ꯁꯟꯗ꯭ꯌꯥꯗ ꯑꯁꯨꯛ ꯄꯥꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯈꯩꯁꯤꯅꯅꯦ ꯌꯨ ꯊꯛꯄ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯏꯁꯤꯡ ꯍꯣꯟꯕ ꯇꯥꯔꯦ ꯃꯔꯝ ꯃꯣꯛꯄ ꯃꯥꯟꯅꯕ ꯅꯣꯡꯉꯥꯟꯕꯒ ꯁꯅꯥꯔꯩ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯁꯟꯗ꯭ꯌꯥ ꯍꯧꯕ ꯊꯣꯛꯈꯤ ꯁꯅꯥꯔꯩꯒꯤ ꯃꯄꯥꯅ ꯁꯅꯥꯔꯩ ꯀꯥꯏꯗꯅꯣ ꯅꯪꯅ ꯀꯣꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯤꯗꯨꯅ ꯕꯥꯕꯥ ꯁꯟꯗ꯭ꯌꯥꯒ ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯔꯤꯕ ꯏꯁꯤꯡ ꯁꯣꯛꯎꯒꯦꯕ ꯑꯣꯏꯔꯣꯏꯗꯕꯗ ꯇꯧꯔꯅꯨ ꯌꯨꯝꯗ ꯇꯣꯇꯤ ꯇꯥꯔꯤꯕ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯀꯥꯏꯅ ꯊꯨꯅ ꯆꯠꯂꯛꯑꯣ
ꯌꯨꯝꯗ ꯅꯪꯁꯨꯅꯦ ꯅꯃꯥꯒꯤ ꯗ꯭ꯔꯃꯥ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯃꯥꯏ ꯅꯨꯄꯥꯗ ꯃꯃꯤꯠ ꯈꯥꯟ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯔꯩꯗꯤ ꯁꯟꯙ꯭ꯌꯥ ꯍꯣꯏꯗ ꯃꯄꯥꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯆꯪꯈ꯭ꯔꯦ꯫ ꯏꯁ ꯀꯤꯕꯨ ꯀꯤꯌꯦ ꯃꯤꯠꯌꯦꯡꯗꯤ꯫ ꯁꯅꯥꯔꯩꯅ ꯁꯟꯙ꯭ꯌꯥ ꯁꯟꯙ꯭ꯌꯥ ꯉꯁꯤꯗꯤ ꯏꯁꯤꯡ ꯍꯣꯜꯂꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯃ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯏꯇꯥ ꯁꯅꯥꯔꯩꯁꯦ ꯁꯅꯥꯕꯨꯟꯒ ꯄꯥꯏꯔꯒ ꯂꯥꯛꯑꯦ꯫ ꯍꯣꯟꯗꯣꯏꯅꯦ ꯆꯥꯛ ꯊꯣꯡꯅꯕ, ꯑꯗꯣ ꯅꯣꯏꯗꯤ ꯇꯣꯇꯤ ꯄꯨꯁꯟꯗꯥꯏꯅꯦ, ꯀꯩꯒꯤ ꯍꯣꯟꯗꯣꯏꯅꯣ ꯁꯅꯥꯔꯩ? ꯍꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕ ꯂꯥꯛꯑꯣ ꯁꯠꯉꯥꯡ ꯂꯩꯔꯅꯨ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯃꯕꯥꯅꯤ ꯁꯅꯥꯕꯣꯠ ꯑꯃꯃꯝꯒ ꯄꯨꯈ꯭ꯔꯤ ꯇꯥꯟꯅ ꯂꯥꯛꯏ꯫ ꯁꯟꯙ꯭ꯌꯥꯅ ꯁꯅꯥꯔꯩ ꯅꯪꯗꯤ ꯅꯣꯏ ꯕꯥꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯜꯂꯅꯤ ꯍꯥꯏꯌꯦ, ꯆꯨꯝꯕ꯭ꯔꯣ? ꯑꯗꯣ ꯑꯩ ꯇꯝꯃꯣꯏ, ꯇꯝꯂꯁꯨꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯝꯒꯅꯤ꯫ ꯁ꯭ꯋꯥꯏꯗ ꯇꯝꯃꯗꯤ ꯑꯥꯗꯅ ꯐꯠꯇ꯭ꯔꯣ? ꯑꯩꯗꯤ ꯃꯈꯥ ꯇꯝꯅꯤꯡꯉꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯝ꯫ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯅꯪꯗꯤ, ꯏꯃꯥ ꯕꯕꯥꯅ ꯁꯦꯜ ꯄꯥꯏꯕꯅꯤꯅ꯫ ꯑꯆꯝꯕ ꯏꯁꯤꯡ ꯁꯣꯛꯃꯤꯟꯅꯩ, ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯑꯃꯨꯛꯇ ꯄꯨꯕꯗ ꯋꯥꯃꯟꯕꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯃꯕꯥꯅꯤ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯔꯥꯞꯄ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯄꯥꯈꯪ ꯈꯔ ꯀꯣꯏꯕ ꯂꯥꯛꯄꯗ ꯂꯝꯕꯤ ꯈꯪꯗꯕꯗꯒꯤ ꯁꯟꯙ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯂꯦ꯫ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯦꯝ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯃꯁꯥ ꯅꯥꯜꯂꯤ, ꯅꯤꯡꯊꯦꯝ ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯕ, ꯁꯥꯎꯒꯟꯗꯕ ꯄꯥꯈꯪ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗ ꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯃꯍꯧꯁꯥꯒꯨꯝ ꯁꯟꯙ꯭ꯌꯥꯒ ꯁꯅꯥꯔꯩꯒ ꯏꯁꯤꯡ ꯍꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯁꯟꯙ꯭ꯌꯥꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯔꯩꯅ ꯅꯤꯡꯊꯦꯝꯕꯨ ꯍꯥꯟꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯁꯟꯙ꯭ꯌꯥ ꯍꯦꯛ ꯎꯕꯒ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯑꯃ ꯌꯥꯝ ꯊꯥꯖꯗꯅ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅꯁꯨ ꯅꯤꯡꯊꯦꯝ ꯎꯕꯗ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯈꯪꯁꯤꯡꯗꯣ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯗ ꯂꯝꯕꯤ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯁꯟꯙ꯭ꯌꯥꯕꯨ ꯍꯨꯔꯥꯜ ꯍꯨꯔꯥꯜ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯥꯏꯗꯩ ꯄꯥꯈꯪꯅꯣꯃꯤ? ꯉꯥꯎꯔꯦ ꯑꯩꯗꯤ꯫ ꯀꯅꯥꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯁꯅꯥꯔꯩ? ꯑꯥꯗ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯄ ꯑꯃ ꯌꯥꯎꯔꯤꯁꯦ꯫ ꯃꯥꯅ ꯌꯦꯡꯂꯛꯏꯁꯦ ꯑꯩꯉꯣꯟꯗ꯭ꯔꯣꯕ? ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯄꯗꯤ ꯃꯣꯏ ꯑꯅꯤꯅꯤ ꯀꯩꯅꯣ꯫ ꯑꯃꯁꯤꯗꯤ ꯃꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯁꯤꯗꯤ, ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯑꯋꯥꯡꯕ ꯑꯁꯤꯅꯤ꯫ ꯑꯣ ꯎꯔꯦ ꯎꯔꯦ, ꯐꯖꯩꯌꯦ, ꯌꯥꯏ, ꯑꯗꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯠꯇ꯭ꯔꯒ ꯅꯪ ꯌꯦꯡꯅꯍꯧꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯆꯪꯂꯝꯃꯣꯔꯥ? ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯊꯣꯛꯂꯛꯇꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯃꯒꯦꯕ꯫ ꯌꯥꯏꯍꯦ ꯅꯪꯁꯨ, ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯣ, ꯑꯩ ꯁꯤꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯁꯣꯛꯄ꯫ ꯊꯣꯛꯂꯛꯈꯣꯍꯦ, ꯑꯃꯨꯛꯇꯪ ꯍꯣꯟꯈꯣ꯫ ꯑꯁꯣꯝꯗꯅ ꯃꯨꯅꯥꯟꯅ ꯁꯅꯥꯕꯨꯟ ꯄꯨꯕꯤ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯔꯣ? ꯑꯗꯣ ꯃꯔꯨꯞꯁꯤꯡꯕꯨ ꯀꯥꯏꯗꯩꯅꯣ, ꯀꯩ ꯂꯝꯗꯩꯅꯣ? ꯅꯤꯡꯊꯦꯝꯅ ꯌꯥꯝꯅ ꯆꯝꯅ ꯃꯣꯏꯒꯤ ꯂꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯤꯡꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯃꯃꯤꯡ ꯈꯪꯂꯁꯨꯅꯦ ꯀꯥꯟꯅꯔꯔꯣꯏ, ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ, ꯈꯠꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯁꯦꯡꯕꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯅꯤꯅꯦ, ꯅꯣꯏꯅ ꯄꯥꯝꯂꯗꯤꯅꯦ ꯃꯃꯥꯟꯅꯕꯤꯗꯨꯒꯤꯅꯦ ꯃꯃꯤꯡ ꯍꯥꯏꯕꯤꯒꯦ꯫ ꯏꯅꯥꯛ ꯀꯩꯔꯥꯛꯀ ꯈꯨꯟꯈ꯭ꯔꯕ ꯂꯩꯀꯥꯏꯁꯤꯗꯅꯦ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯅꯤ ꯃꯃꯥꯟꯅꯕꯤꯗꯣ, ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯕꯅꯤ꯫ ꯍꯥꯏꯌꯨꯁꯨꯅꯦ ꯑꯩ ꯍꯥꯏꯕꯤꯒꯦ, ꯑꯃꯗꯨꯗꯤꯅꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯅꯣꯏꯅ ꯃꯃꯤꯡꯅꯦ ꯈꯪꯅꯤꯡꯂꯕꯁꯨꯅꯦ ꯇꯝꯄꯥꯛꯂꯩꯕꯨꯗꯤ ꯀꯧꯕꯅꯤ꯫ ꯄꯥꯈꯪꯁꯤꯡꯅ ꯃꯤꯡꯗꯨꯗꯤ ꯍꯜꯂꯁꯤ ꯅꯤꯡꯊꯦꯝ, ꯀꯩꯝ ꯈꯜꯂꯨꯔꯅꯨ, ꯇꯝꯄꯥꯛꯂꯩꯗ ꯍꯦꯟꯅꯅꯦ ꯐꯖꯕ ꯑꯃ ꯊꯤꯁꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯗꯨꯅ ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯏ꯫ ꯅꯤꯡꯊꯦꯝꯅ ꯃꯨꯅꯥꯟꯒꯤ ꯃꯇꯧꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯨꯅꯥꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯏꯗ, ꯁꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯔ ꯍꯥꯏꯖꯤꯟꯗ꯭ꯔꯗꯤ ꯁꯟꯙ꯭ꯌꯥꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯣꯏꯗꯧꯔꯤꯕꯅꯤ꯫ ꯄꯥꯈꯪꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯉꯥꯛꯇ, ꯃꯒꯨꯟꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯂꯩꯕ꯫ ꯃꯨꯅꯥꯟꯒ ꯅꯤꯡꯊꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯁꯅꯥꯔꯩꯁꯨ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯩꯅ ꯃꯨꯅꯥꯟꯕꯨ ꯌꯨꯝꯗ ꯊꯣꯛꯂꯛꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯥ ꯃꯨꯅꯥꯟ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯡꯗꯣ ꯅꯪ ꯈꯪꯅꯕ꯭ꯔꯣ? ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪꯉꯣꯟꯗ? ꯃꯨꯅꯥꯟꯗꯤ ꯁꯅꯥꯔꯩꯗꯣ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯈꯪꯅꯩ ꯀꯩꯅꯣ, ꯈꯪꯅꯕꯒꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯣ꯫ ꯑꯗꯣ ꯁꯅꯥꯔꯩ, ꯃꯣꯏ ꯃꯔꯛꯇꯒꯤ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯑꯃꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤꯍꯦ꯫ ꯅꯪꯒꯤ ꯃꯤꯡ, ꯅꯪꯒꯤ ꯌꯨꯝ ꯀꯥꯏꯗꯩꯅꯣ ꯀꯥꯏꯅ, ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯥꯏꯅ ꯌꯥꯝ ꯍꯪꯂꯝꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗꯅꯦ ꯐꯕ ꯉꯥꯛꯇ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤ꯫ ꯁꯥꯟꯅꯔꯛꯀꯅꯨ ꯗꯥ ꯃꯨꯅꯥꯟ, ꯁꯟꯙ꯭ꯌꯥ ꯍꯪꯕ ꯑꯣꯏꯔꯝꯅꯤ꯫ ꯀꯥꯏꯗꯩꯅꯣꯍꯦ, ꯅꯪ ꯅꯦꯝꯃꯤ ꯍꯪꯂꯤꯗꯣ꯫ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯁꯦ? ꯈ꯭ꯋꯥꯏꯗꯩ ꯐꯖꯕꯗꯣ꯫
ꯑꯁꯨꯝꯅ ꯃꯣꯏꯅꯥꯅ ꯁꯅꯥꯔꯩꯗ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯤꯟꯗꯨꯅ ꯁꯅꯥꯔꯩꯕꯨ ꯍꯔꯥꯎꯍꯜꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯒꯤ ꯃꯤꯡ ꯈꯪꯂꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯅꯤꯡꯊꯦꯝꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯨꯒꯦ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯦꯝꯅ ꯃꯨꯅꯥꯟꯒꯤ ꯋꯥꯗꯣ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯁꯟꯙ꯭ꯌꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅ ꯁꯟꯙ꯭ꯌꯥꯕꯨ ꯑꯗꯨꯝ ꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯑꯃꯁꯨ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯨꯅꯥꯟꯒꯤ ꯋꯥꯁꯤꯡꯗꯣ ꯑꯁꯦꯡꯕꯔꯥ ꯍꯥꯏꯅ ꯑꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁꯟꯙ꯭ꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯅꯣꯛ, ꯆꯝꯖꯔꯕ ꯃꯁꯛ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯉꯥꯎꯖꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ, "ꯚꯥꯏ ꯅꯤꯡꯊꯦꯝ, ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯈꯤꯁꯦ ꯍꯥꯏꯅꯣ? ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕꯤꯒꯦꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ꯫ ꯅꯪ ꯒꯥꯔꯤ ꯃꯅꯨꯡꯗꯅꯦ ꯑꯗꯨꯝ ꯐꯝꯂꯝꯃꯣꯕ, ꯑꯩ ꯗꯨꯀꯥꯟꯗꯒꯤ ꯍꯩ ꯃꯍꯤ ꯂꯩꯔꯨꯒꯦ." "ꯍꯣꯏ ꯚꯥꯏ, ꯈꯔ ꯊꯨꯅ ꯂꯥꯛꯎꯀꯣ." ꯃꯃꯥꯟꯅꯕꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯅꯦ ꯑꯃꯗ ꯄꯣꯠ ꯂꯩꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯗꯨꯀꯥꯟ ꯐꯝꯕꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯅꯤꯡꯊꯦꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯑꯁꯦꯡꯕꯔꯣ ꯚꯥꯏ? ꯑꯩꯅ ꯈꯜꯂꯦꯕ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯣ ꯑꯣꯏꯗꯕ ꯃꯥꯜꯂꯦ꯫ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯝꯄꯥꯛ ꯂꯩ ꯀꯧꯗꯣꯏꯅꯣꯕ? ꯚꯥꯏ ꯅꯤꯡꯊꯦꯝ, ꯀꯥꯟꯅꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯨꯔꯥꯜꯂꯒ ꯌꯦꯡꯂꯒ, ꯅꯨꯡꯁꯤꯕꯁꯦ ꯃꯁꯥꯗ ꯍꯦꯛꯇ ꯈꯪꯍꯜꯂꯁꯤ ꯉꯁꯤꯃꯛ꯫ ꯑꯩ ꯆꯪꯂꯒ ꯑꯩꯈꯣꯏ ꯚꯥꯏ ꯅꯤꯡꯊꯦꯝꯅ ꯁꯟꯙ꯭ꯌꯥ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ꯫ ꯅꯪ ꯑꯗꯨꯝ ꯒꯥꯔꯤꯗ ꯐꯝꯃꯝꯃꯨ ꯚꯥꯏ." "ꯉꯥꯏꯈꯣ ꯃꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯁꯤꯗꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯂꯥꯏꯅꯁꯨ ꯈꯟꯒꯅꯨ, ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯃꯨꯛ ꯆꯣꯛꯀꯅꯤ." "ꯑꯗꯨꯗꯤ ꯌꯦꯡꯂꯒ ꯂꯩꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ? ꯏꯀꯥꯏ ꯈꯪꯗꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯑꯒ ꯍꯥꯏꯈꯤꯕꯗꯨꯔꯣ? ꯑꯗꯨꯒ ꯅꯃꯥꯡꯗ ꯂꯦꯟꯅꯔꯒ ꯄꯨꯔ ꯆꯠꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯐꯔꯦꯁꯦ, ꯅꯪ ꯒꯥꯔꯤꯗꯅꯦ ꯍꯥꯟꯅ ꯆꯪꯂꯛꯈꯣꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕ." "ꯍꯥꯏꯅꯤ ꯅꯪ." ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯣ ꯁꯅꯥꯔꯩꯒ ꯁꯟꯙ꯭ꯌꯥꯒꯁꯨ ꯎꯔꯝꯃꯤ ꯏꯁꯤꯡ ꯍꯣꯟꯅ ꯍꯣꯟꯅ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯀꯌꯥ ꯐꯖꯅ ꯎꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯗꯒꯤ ꯃꯧ ꯑꯗꯣ ꯗꯨꯀꯥꯟ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯒ ꯃꯃꯥꯟꯅꯕꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯤꯡ ꯄꯜꯂꯒ ꯉꯥꯡꯕꯗꯣ ꯍꯥꯏꯐꯦꯠ ꯇꯥꯏ ꯃꯧꯗꯣ, ꯑꯗꯨꯒ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, "ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅꯣ ꯁꯟꯙ꯭ꯌꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕꯁꯤꯕꯣ, ꯅꯨꯡꯁꯤꯔꯤꯁꯤꯕꯣ? ꯃꯤ ꯂꯣꯏꯅꯕꯥꯅꯤꯗ ꯌꯦꯡꯅꯔꯤꯅꯦꯍꯦ." ꯅꯤꯡꯊꯦꯝꯒ ꯃꯃꯥꯟꯅꯕꯒꯗꯣ ꯍꯥꯏꯐꯦꯠ ꯈꯪꯉꯤ꯫ ꯇꯨ ꯁꯤꯒꯤ ꯄꯥꯈꯪ ꯁꯛ ꯐꯖꯕꯁꯤꯅꯤ, ꯀꯨꯏꯔꯕꯅꯦ ꯃꯥꯅ ꯁꯟꯙ꯭ꯌꯥꯁꯤ ꯅꯨꯡꯁꯤꯖꯔꯤꯁꯦ, ꯑꯩꯅ ꯍꯥꯏꯐꯦꯠ ꯆꯠꯂꯤꯉꯩꯗꯒꯤꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯌꯨ ꯁꯨꯡꯌꯥ ꯌꯥꯗꯦꯃꯤ." "ꯍꯣꯏꯅꯦ, ꯃꯁꯛꯇꯨ ꯌꯥꯝ ꯐꯖꯔꯤꯅꯦ, ꯏꯀꯥꯏꯕꯁꯨ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯌꯥꯝ ꯐꯕꯅꯦ ꯁꯟꯙ꯭ꯌꯥꯁꯦ, ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅꯦ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ, ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯕꯅꯤ." "ꯑꯁ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯔꯛꯑꯣꯏꯅꯦ." "ꯍꯦ ꯕꯨꯗꯨ, ꯑꯇꯩꯅ ꯍꯥꯏꯕꯗꯤ ꯂꯣꯏ ꯌꯥꯔꯗꯤ ꯃꯥꯗꯤ ꯑꯐꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯒꯗ꯭ꯔꯣ? ꯑꯁꯤꯅꯤ ꯐꯔꯤꯁꯦ, ꯀꯅꯥꯝ ꯌꯥꯔꯝꯗ꯭ꯔꯤꯁꯦ ꯅꯪ ꯉꯥꯏꯕ ꯑꯣꯏꯔꯝꯂꯗꯤ." "ꯌꯥꯏꯍꯦ ꯏꯗꯣꯝꯆꯥꯁꯨ꯫ ꯑꯗꯣ ꯅꯣꯏꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯄꯥꯈꯪꯁꯥ?" ꯃꯃꯥꯟꯅꯕꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗꯁꯨ꯫ ꯁꯅꯥꯔꯩ ꯂꯥꯞꯅ ꯃꯧꯗ ꯀꯧꯔꯛꯏ꯫ "ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥ." "ꯍꯥꯎ, ꯀꯥꯏꯗꯅꯣ ꯅꯪꯅ ꯁꯟꯙ꯭ꯌꯥꯗꯤ?" "ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ, ꯁꯟꯙ꯭ꯌꯥꯗꯤ ꯂꯩꯍꯧꯔꯦ." "ꯑꯗꯣ ꯀꯅꯥꯒꯅꯣ ꯏꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯅꯣꯏ ꯑꯉꯥꯡꯈꯩꯔꯣ?" ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯇꯧꯗꯨꯅ ꯂꯩꯕꯗ ꯃꯧ ꯑꯗꯨꯅ, "ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅꯤ, ꯁꯟꯙ꯭ꯌꯥꯗꯣ ꯌꯧꯔꯛꯑꯗꯤ ꯐꯗꯧꯅꯤ." "ꯚꯥꯏ, ꯑꯁꯤꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅꯤ." ꯁꯅꯥꯔꯩꯅ, "ꯑꯣ, ꯃꯣꯏ ꯒꯥꯔꯤꯁꯤꯗꯤ ꯇꯣꯏꯅ ꯂꯥꯛꯇꯥꯏꯅꯦ?" ꯁꯅꯥꯔꯩ ꯅꯤꯡꯊꯦꯝ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯆꯤꯡꯂꯦꯝꯅ ꯐꯖꯔꯕ ꯃꯁꯛꯇꯨꯗ ꯉꯥꯎꯅ ꯌꯦꯡꯂꯗꯨꯅ, "ꯗꯥ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ?" ꯃꯧ ꯑꯗꯨꯅ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯃꯥꯏ ꯃꯤꯡꯗꯤ? ꯀꯃꯥꯏꯅ ꯈꯪꯂꯤꯅꯣꯕ?" ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ, "ꯀꯃꯥꯏꯅ ꯈꯪꯂꯤꯅꯣ ꯑꯩꯈꯣꯏ ꯚꯥꯏ ꯃꯤꯡꯗꯤ?" ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ, "ꯍꯣꯏ ꯃꯥꯅꯤ, ꯑꯩ ꯅꯤꯡꯊꯦꯝꯅꯤ." ꯁꯅꯥꯔꯩꯅ ꯏꯀꯥꯏ ꯈꯪꯗꯅ ꯋꯥꯔꯤ ꯁꯥꯖꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯈꯪꯅꯔꯝꯃꯤ꯫ ꯃꯧꯗꯣ ꯚꯥꯞ ꯇꯥꯏ ꯁꯅꯥꯔꯩꯒꯤ ꯃꯇꯧꯗꯨꯗ, "ꯁꯤꯔꯗꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ, ꯏꯕꯨꯡꯉꯣꯁꯥ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣꯀꯣ." ꯃꯧꯗꯨ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯔꯝꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ꯫ "ꯑꯗꯨꯗꯤ ꯗꯥ ꯅꯤꯡꯊꯦꯝ
ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯍꯌꯦꯡꯗꯤ ꯀꯩꯅꯣꯝ ꯆꯥꯁꯦ ꯃꯃꯥꯟꯅꯕꯗꯨꯅ ꯅꯤꯡꯊꯦꯝꯗꯤꯅꯦ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯁꯨ ꯍꯌꯦꯡꯗꯤ ꯌꯥꯎꯍꯜꯂꯛꯎꯗꯅ ꯍꯣꯏ ꯂꯥꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡ ꯌꯧꯍꯜꯂꯒꯦꯀꯣ ꯍꯣꯏ ꯗꯥ ꯅꯤꯡꯊꯦꯝ ꯕꯥꯏ ꯍꯟꯈ꯭ꯔꯦ ꯃꯕꯥꯅꯤ ꯁꯅꯥꯔꯩ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯁꯅꯥꯔꯩꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯦꯝꯅ ꯁꯟꯙ꯭ꯌꯥꯕꯨ ꯄꯥꯝꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯁꯅꯥꯔꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯁꯤ ꯁꯟꯙ꯭ꯌꯥꯅ ꯂꯨꯅ ꯇꯤꯟꯅꯔꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯁꯥꯎꯖꯕ ꯃꯇꯝ ꯄꯨꯝꯕꯗ ꯁꯟꯙ꯭ꯌꯥꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕꯤꯕ ꯁꯅꯥꯔꯩꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡ ꯁꯟꯙ꯭ꯌꯥꯗ ꯄꯥꯝꯂꯝꯕ ꯀꯌా ꯑꯁꯤꯅ ꯁꯅꯥꯔꯩꯅ ꯁꯟꯙ꯭ꯌꯥꯕꯨ ꯀꯜꯂꯛꯆꯕ ꯈꯝꯕꯟꯕ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯤ ꯁꯣꯝꯗ ꯂꯥꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯁꯟꯙ꯭ꯌꯥꯒ ꯈꯪꯅꯔꯕꯗꯤ ꯁꯟꯙ꯭ꯌꯥ ꯑꯃꯨꯛ ꯄꯥꯝꯈꯤꯅꯤ ꯏꯇꯥ ꯁꯟꯙ꯭ꯌꯥꯁꯦ ꯅꯨꯄꯥ ꯅꯍꯥꯗ ꯅꯠꯇꯅ ꯃꯧ ꯍꯅꯨꯕꯤꯅꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯊꯕꯛ ꯌꯥꯝ ꯐꯕꯩꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯩ ꯍꯥꯏꯕꯩꯔꯣ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯝꯁꯦ ꯑꯩ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯅꯤꯡꯊꯦꯝꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯐꯖꯅ ꯍꯌꯦꯡꯗꯤ ꯑꯩ ꯑꯣꯏꯅ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯆꯠꯂꯨꯔꯒꯦ ꯃꯥꯁꯦ ꯁꯣꯝꯗ ꯂꯥꯛꯇꯅꯕ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯌꯥꯔꯦꯗ ꯇꯨꯝꯂꯣꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯀꯔꯤꯕꯨ ꯁꯣꯜꯂꯤꯕꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯁꯅꯥꯔꯩ ꯃꯃꯥꯅ ꯉꯥꯡꯕꯗꯩ ꯇꯨꯝꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯇꯨꯝꯂꯝꯗꯦ ꯍꯌꯦꯡꯗꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯔꯕ ꯁꯅꯥꯔꯩ ꯑꯃꯗꯤ ꯅꯤꯡꯊꯦꯝꯗ ꯅꯠꯇꯅ ꯁꯟꯙ꯭ꯌꯥꯁꯨ ꯃꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩ ꯅꯤꯡꯊꯦꯝꯒ ꯑꯍꯥꯟꯕ ꯃꯤꯆꯥꯟꯅꯈꯤꯕ ꯃꯤꯀꯨꯞꯇ ꯁꯟꯙ꯭ꯌꯥꯅꯁꯨ ꯅꯤꯡꯊꯦꯝꯕꯨ ꯄꯥꯝꯖꯔꯨꯔꯝꯃꯤ ꯇꯨꯃꯤꯟ ꯃꯤꯆꯥꯟꯅꯅꯕ ꯍꯣꯠꯅꯖꯈꯤ ꯁꯟꯙ꯭ꯌꯥ ꯃꯊꯟꯇ ꯈꯪꯖꯩ ꯂꯥꯏꯔꯕ ꯃꯐꯤ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯃꯣꯃꯣꯟꯗꯧꯅ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝꯅ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯁꯅꯥꯕꯣꯠ ꯄꯨꯗꯨꯅ ꯏꯁꯤꯡ ꯍꯣꯟꯖꯔꯤꯕꯤ ꯁꯟꯙ꯭ꯌꯥꯁꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯔꯝꯃꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯁꯟꯙ꯭ꯌꯥ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯪꯒꯣꯜꯗ ꯎꯡꯂꯒ ꯐꯝꯂꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯁꯅꯥꯔꯩ ꯌꯥꯍꯧꯗꯣ ꯉꯜꯂꯗꯤ ꯏꯃꯨꯡ ꯋꯥꯏꯔꯝꯁꯦ ꯈꯔ ꯂꯣꯏꯁꯤꯟꯕ ꯐꯕꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯉꯥꯡꯅꯩ ꯑꯩꯁꯨ ꯋꯥꯔꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯁꯟꯙ꯭ꯌꯥꯗꯤ ꯉꯁꯥꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯤꯟꯅꯔ ꯃꯃꯥꯅ ꯆꯠꯄꯒꯤꯋꯣ ꯃꯄꯥꯅ ꯊꯕꯛ ꯆꯠꯅꯕꯁꯨ ꯂꯣꯏꯅ ꯅꯪꯅꯕ ꯍꯣꯠꯅꯩ ꯃꯤ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯅꯆꯤꯜ ꯐꯥꯎ ꯁꯦꯡꯗ꯭ꯔꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯅꯪ ꯋꯥꯗꯣ ꯅꯥꯏꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯁꯅꯥꯔꯩ ꯁꯥꯎꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯃꯄꯥ ꯁꯛ ꯐꯖꯕ ꯄꯥꯈꯪꯗꯨꯁꯨ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦ ꯁꯅꯥꯔꯩꯒꯤ ꯃꯄꯥꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯅꯣꯡꯉꯥꯜꯂꯛꯄꯒ ꯁꯅꯥꯔꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯃꯨꯛ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯁꯅꯥꯔꯩ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯁꯟꯙ꯭ꯌꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯁꯅꯥꯔꯩꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯖꯩ ꯀꯔꯤꯒꯨꯝꯕ ꯁꯅꯥꯔꯩꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕꯗꯤ ꯁꯅꯥꯔꯩꯁꯨ ꯁꯟꯙ꯭ꯌꯥꯒꯨꯝꯅ ꯐꯔꯝꯒꯅꯤ ꯉꯁꯤꯗꯤ ꯁꯅꯥꯔꯩ ꯁꯟꯙ꯭ꯌꯥꯒ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯤꯡꯊꯦꯝꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯪꯂꯝꯃꯤ ꯅꯤꯡꯊꯦꯝ ꯏꯪꯉꯛꯏ ꯁꯅꯥꯔꯩꯅ ꯊꯥꯖꯗꯅ ꯃꯊꯟꯇ ꯆꯪꯂꯛꯄꯗꯣ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯗꯥ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯣ ꯅꯤꯡꯊꯦꯝꯒꯤ ꯃꯆꯦꯒ ꯃꯃꯥꯒꯁꯨ ꯂꯩꯔꯤ ꯌꯥꯏꯗ ꯀꯥꯔꯛꯑꯣ ꯃꯊꯛꯇ ꯆꯥ ꯊꯛꯎꯁꯦ ꯊꯛꯑꯔꯣꯏꯌꯦ ꯗꯥ ꯅꯤꯡꯊꯦꯝ ꯁꯨꯝ ꯌꯨꯝ ꯈꯪꯗꯅ ꯂꯥꯛꯄꯅꯦꯕ ꯅꯤꯡꯊꯦꯝ ꯃꯃꯥꯒ ꯃꯆꯦꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯒ ꯃꯆꯦꯒꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗ ꯎꯔꯒ ꯅꯣꯛꯏ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝ ꯑꯁꯦ ꯅꯨꯄꯤꯒꯁꯨ ꯀꯣꯏꯔ ꯃꯥꯜꯂꯦꯅꯦ ꯌꯨꯝꯗ ꯂꯥꯛꯇꯅꯒ ꯇꯧꯔꯦꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪ ꯐꯥꯔꯦ ꯏꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯦ ꯅꯤꯡꯊꯦꯝ ꯅꯃꯥꯟꯅꯕꯤꯗꯣ ꯂꯦꯞꯍꯜꯂꯒ ꯊꯝꯂꯤꯗꯨꯕꯨ ꯋꯥꯔꯝꯂꯅꯤꯅꯦꯍꯦ ꯐꯤꯗꯥꯁꯨ ꯊꯥꯕꯤꯗꯦ ꯅꯤꯡꯊꯦꯝ ꯇꯧꯐꯝ ꯈꯪꯗ ꯐꯤꯗꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯁꯅꯥꯔꯩꯒ ꯃꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯤꯡꯊꯦꯝ ꯐꯤꯗꯥ ꯊꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯔꯩ ꯆꯠꯅꯕ ꯇꯧꯏ ꯅꯤꯡꯊꯦꯝꯅ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯔꯛꯏ ꯗꯥ ꯅꯤꯡꯊꯦꯝ ꯍꯣꯇꯦꯜꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯁ꯭ꯋꯥꯏꯗ ꯍꯣꯇꯦꯜ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯁꯅꯥꯔꯩꯅ ꯅꯤꯡꯊꯦꯝꯕꯨ ꯍꯣꯇꯦꯜꯗ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯍꯥꯏꯅ ꯄꯨꯁꯤꯜꯂꯤ ꯅꯤꯡꯊꯦꯝꯗꯤ ꯌꯥꯝ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯁꯟꯙ꯭ꯌꯥꯒꯤ ꯎꯅꯤꯡꯕꯅ ꯁꯟꯙ꯭ꯌꯥ ꯉꯁꯤꯗꯤ ꯁꯅꯥꯔꯩꯁꯨ ꯎꯔꯝꯗꯦ ꯌꯨꯝꯗꯁꯨ ꯂꯩꯇꯕꯗꯨꯗ ꯃꯊꯟꯇ ꯏꯁꯤꯡ ꯍꯣꯟꯕ ꯊꯣꯛꯂꯛꯏ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ ꯁꯟꯙ꯭ꯌꯥ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨꯁꯨ ꯏꯁꯤꯡ ꯁꯛꯄ ꯊꯣꯛꯂꯛꯏ ꯉꯁꯤꯗꯤ
ꯁꯅꯥꯔꯩ ꯌꯥꯎꯗ꯭ꯔꯕꯣ ꯁꯟꯙ꯭ꯌꯥ? ꯌꯥꯎꯗ꯭ꯔꯦ ꯏꯗꯣꯝꯆꯥ, ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ. ꯑꯗꯣ ꯃꯥ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎ. ꯀꯩ ꯋꯥꯔꯤꯅꯣ ꯏꯗꯣꯝꯆꯥ? ꯃꯧꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯁꯟꯙ꯭ꯌꯥꯗ ꯇꯝꯂꯝꯃꯤ. ꯁꯟꯙ꯭ꯌꯥ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝ ꯍꯔꯥꯎꯖꯩ. ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ. ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯦ. ꯃꯁꯛꯀꯗꯣ ꯈꯨꯐꯖꯕꯅꯤ. ꯍꯥꯏꯕꯨ ꯍꯥꯏꯔꯛꯂꯤꯅꯦ. ꯌꯥꯁꯜꯂꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ. ꯌꯥꯔꯦ ꯏꯗꯣꯝꯆꯥ, ꯑꯩ ꯆꯪꯂꯒꯦ ꯏꯗꯣꯝꯆꯥ. ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ? ꯅꯣꯏ ꯀꯀꯥ ꯌꯨ ꯊꯛꯄ ꯑꯁꯨꯝꯕꯁꯦ ꯅꯪ ꯄꯥꯝꯕ꯭ꯔꯣ? ꯁꯟꯙ꯭ꯌꯥ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ. ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯒꯤ ꯒꯥꯔꯤ ꯎꯗꯕꯁꯦ ꯁꯟꯙ꯭ꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯁꯣꯝꯗꯅ ꯁꯅꯥꯔꯩꯅ ꯅꯤꯡꯊꯦꯝꯕꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯥꯔꯤ. ꯅꯤꯡꯊꯦꯝ ꯇꯥꯟꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ. ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯝ ꯊꯤꯗꯨꯅ ꯂꯥꯛꯏ. ꯁꯅꯥꯔꯩꯁꯨ ꯌꯥꯎꯏꯗꯤ ꯈꯪꯗꯦ ꯃꯃꯥꯟꯅꯕꯗꯨꯁꯨ. ꯚꯥꯏ ꯅꯤꯡꯊꯦꯝ, ꯀꯩ ꯆꯥꯔꯤꯅꯣꯗ? ꯉꯁꯤꯗꯤ ꯅꯣꯏ ꯁꯥꯏꯔꯣꯝꯗ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯁꯅꯥꯔꯩꯁꯨ ꯌꯥꯎꯏꯅ. ꯌꯥꯎꯔꯤꯌꯦ ꯁꯅꯥꯔꯩꯁꯨ. ꯁꯅꯥꯔꯩ ꯃꯃꯥꯟꯅꯕꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯈꯪꯅꯤꯡꯅ. ꯀꯅꯥꯅꯣꯅꯦ ꯗꯥ ꯅꯤꯡꯊꯦꯝꯒꯤ ꯁꯥꯏ ꯍꯥꯏꯁꯤꯕꯣ? ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯏ ꯀꯩꯅꯣ. ꯅꯤꯡꯊꯦꯝꯅꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯕꯒꯨꯝ ꯇꯧꯏ. ꯁꯅꯥꯔꯩꯗꯤ ꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯖꯗꯨꯅ ꯍꯥꯏꯍꯟꯅꯕ ꯇꯧꯔꯤ. ꯃꯃꯥꯟꯅꯕꯗꯨꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯁꯟꯙ꯭ꯌꯥꯗꯨꯅꯦ. ꯚꯥꯏ ꯅꯤꯡꯊꯦꯝꯅ ꯅꯨꯡꯇꯤꯒꯤ ꯅꯣꯏꯔꯣꯝꯗ ꯂꯨꯝ ꯂꯥꯛꯏꯗꯣ. ꯑꯗꯣ ꯚꯥꯏ ꯅꯤꯡꯊꯦꯝ, ꯁꯅꯥꯔꯩ ꯊꯤꯟꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤꯗꯅ. ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩꯒꯁꯨ ꯑꯩꯈꯣꯏꯒ ꯐꯖꯅ ꯈꯪꯅꯔꯕꯅꯤꯅ ꯁꯅꯥꯔꯩꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤ ꯌꯥꯔꯦ ꯀꯩꯅꯣ. ꯌꯥꯗ꯭ꯔꯣ ꯁꯅꯥꯔꯩ? ꯁꯅꯥꯔꯩ ꯃꯥꯏ ꯉꯝꯒꯞ ꯇꯧꯏ. ꯃꯄꯤ ꯃꯔꯥ ꯆꯦꯅ ꯐꯨꯜ ꯍꯧꯒꯠꯂꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯊꯧꯅꯕ ꯇꯧꯏ. ꯅꯤꯡꯊꯦꯝ ꯍꯣꯇꯦꯜꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯣ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯂꯩ. ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯔꯦ ꯁꯅꯥꯔꯩ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯁꯅꯥꯔꯩ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯒꯥꯔꯤꯗ ꯊꯧꯈꯤ. ꯃꯃꯥꯟꯅꯕꯗꯨꯅ ꯀꯣꯛ ꯆꯥꯛꯁꯜꯂꯣ ꯁꯅꯥꯔꯩꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯚꯥꯏ, ꯃꯥꯏꯁꯦ ꯅꯪ ꯄꯥꯝꯃꯤ ꯖꯥꯠꯂꯣ? ꯁꯣꯏꯗ꯭ꯔꯦ. ꯚꯥꯏ, ꯅꯪꯁꯨ ꯃꯇꯥꯡꯗ ꯆꯥꯗꯦ ꯍꯩ ꯋꯥꯔꯤꯗꯣ. ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕꯗꯣ ꯉꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ. ꯁꯅꯥꯔꯩ ꯌꯥꯝ ꯁꯥꯎꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯨꯅꯥꯟꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯨꯅꯥꯟꯕꯨ ꯀꯧꯔꯝꯃꯤ. ꯁꯅꯥꯔꯩ, ꯀꯩꯗꯧꯔꯦ ꯅꯪꯅ ꯏꯐꯤꯡꯒ ꯐꯤꯡꯂꯤꯗꯨꯅ? ꯁꯛꯐꯝꯒꯗꯣ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯁꯅꯥꯔꯩꯅ ꯃꯨꯅꯥꯟꯗ ꯈꯪꯍꯧꯗꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ. ꯃꯨꯅꯥꯟ ꯄꯥꯞ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯥꯅ ꯉꯍꯥꯟ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯨꯅꯥꯟ ꯁꯅꯥꯔꯩꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ. ꯑꯗꯣ ꯁꯅꯥꯔꯩ, ꯅꯪꯅ ꯈꯨꯄꯥꯛ ꯊꯥꯔꯛꯄꯗꯨꯗꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯃꯤ ꯀꯅꯥ ꯎꯗꯕꯒꯤ ꯑꯩ ꯁꯥꯎꯗ꯭ꯔꯕꯅꯤ. ꯑꯗꯣ ꯁꯅꯥꯔꯩ, ꯁꯟꯙ꯭ꯌꯥꯗꯣ ꯑꯩꯒꯤ ꯌꯥꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯔꯛꯎ. ꯅꯪꯒꯤꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗ. ꯁꯟꯙ꯭ꯌꯥ ꯂꯩꯔꯤꯈꯩ ꯁꯅꯥꯔꯩ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯐꯪꯂꯣꯏꯍꯦ. ꯁꯣꯅꯣ ꯆꯨꯕꯤ ꯍꯥꯏꯁꯤꯅꯤ. ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯕ, ꯑꯩꯅ ꯅꯨꯄꯤꯅꯦꯅ ꯍꯟꯈꯤꯗꯕꯁꯤꯗ. ꯁꯅꯥꯔꯩ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ. ꯃꯨꯅꯥꯟ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ. ꯁꯅꯥꯔꯩ ꯌꯨꯝꯗ ꯆꯪꯂꯛꯏ. ꯌꯥꯝꯅꯁꯨ ꯁꯥꯎꯔꯤ. ꯁꯟꯙ꯭ꯌꯥ ꯂꯩꯔꯤꯈꯩꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯦꯠꯂ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯟꯙ꯭ꯌꯥꯕꯨ ꯌꯦꯠꯍꯜꯂꯣꯏꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨ ꯍꯧꯈ꯭ꯔꯦ. ꯁꯅꯥꯔꯩ ꯃꯇꯝ ꯈꯔ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯦ. ꯁꯟꯙ꯭ꯌꯥꯅ ꯍꯧꯕ ꯂꯥꯛꯂꯕꯁꯨ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ. ꯁꯅꯥꯔꯩꯒꯤ ꯋꯥꯈꯜꯗ ꯐꯕ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ. ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯅꯦ ꯁꯅꯥꯔꯩ ꯀꯣꯛ ꯆꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ. ꯅꯤꯡꯊꯦꯝꯁꯨ ꯃꯇꯝ ꯈꯔ ꯂꯥꯛꯑꯝꯗꯦ. ꯁꯅꯥꯔꯩꯅ ꯁꯥꯎꯔꯒ ꯃꯄꯤ ꯃꯔꯥ ꯆꯦꯅ ꯆꯠꯈꯤꯕ ꯑꯗꯣ ꯈꯜꯂꯨꯔꯒ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯅꯤꯅ ꯀꯥꯎꯕ ꯉꯝꯂꯝꯗꯦ. ꯁꯅꯥꯔꯩ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯕꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯊꯦꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯆꯩꯕꯤꯕ ꯃꯃꯥ ꯃꯄꯥꯒ ꯏꯁꯧ ꯂꯥꯡꯅꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯁꯟꯙ꯭ꯌꯥꯕꯨ ꯎꯅꯤꯡꯕꯅ ꯅꯨꯡꯁꯤꯕꯅ ꯅꯤꯡꯊꯦꯝ ꯁꯟꯙ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯦꯝ ꯂꯥꯛꯄꯗꯣ ꯃꯨꯅꯥꯟꯅ ꯈꯪꯂꯝꯃꯤ. ꯃꯁꯤꯒꯤ ꯁꯛ ꯐꯖꯕꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ. ꯁꯟꯙ꯭ꯌꯥꯁꯦ ꯁꯣꯏꯗꯅ ꯀꯣꯏꯈ꯭ꯔꯅꯤ ꯈꯪꯉꯤ. ꯁꯅꯥꯔꯩꯒ ꯇꯥꯟꯅꯍꯧꯕꯅ ꯐꯅꯤ ꯁꯤꯗꯤ. ꯃꯨꯅꯥꯟ ꯁꯅꯥꯔꯩꯒꯤ ꯌꯨꯝꯗ ꯊꯨꯅ ꯆꯠꯈꯤ. ꯅꯤꯡꯊꯦꯝ ꯇꯧꯐꯝ ꯈꯪꯗ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯉꯥꯏꯔꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧꯗꯣ ꯊꯦꯡꯅꯔꯝꯃꯤ. ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯣ? ꯍꯟꯗꯛꯇꯤ ꯀꯌꯥ ꯂꯥꯛꯄ ꯎꯗꯦꯗ. ꯑꯗꯣ ꯅꯪꯕꯨ ꯁꯟꯙ꯭ꯌꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯔꯣꯅꯦ? ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯊꯣꯛꯂꯛꯄ ꯀꯌꯥ ꯎꯗꯦ. ꯅꯕꯥꯅꯤꯕꯨ ꯁꯥꯎꯅꯔꯕꯣ? ꯅꯤꯡꯊꯦꯝꯅ ꯁꯟꯙ꯭ꯌꯥ ꯅꯨꯡꯁꯤꯖꯕ ꯃꯧꯗꯨꯗ ꯆꯝꯅ ꯑꯗꯨꯝ ꯂꯤꯊꯣꯛꯂꯝꯃꯤ. ꯁꯅꯥꯔꯩꯒꯤ ꯃꯇꯥꯡꯗꯁꯨ
ꯃꯧꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯆꯝꯖꯕ ꯁꯟꯙ꯭ꯌꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯝꯃꯤ꯫ ꯃꯧ ꯑꯗꯣ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯨꯅꯥꯅ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯁꯥꯎꯕ ꯑꯃꯨꯛ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯗꯥ ꯃꯨꯅꯥ, ꯅꯪ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯒꯦꯔꯥ ꯑꯩꯒꯤ? ꯀꯩꯅꯣ? ꯀꯩ ꯃꯇꯦꯡꯅꯣ ꯍꯥꯏꯌꯨꯅꯦ? ꯅꯪꯅ ꯁꯟꯙ꯭ꯌꯥꯁꯦ ꯑꯩꯒꯤ ꯌꯥꯅꯕ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩ ꯄꯥꯡꯕꯤꯒꯦ꯫ ꯁꯟꯙ꯭ꯌꯥꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ? ꯍꯥꯏ, ꯁꯣꯝꯅꯁꯨ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨꯍꯦ ꯅꯪꯁꯨ꯫ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩꯒꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯒ꯫ ꯅꯪ ꯆꯠꯈ꯭ꯔꯣ ꯗꯥ ꯃꯨꯅꯥ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯃꯨꯅꯥꯟꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯄꯥꯈꯠꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯕꯅ ꯁꯟꯙ꯭ꯌꯥꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯄꯤꯛꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯧꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯟꯙ꯭ꯌꯥꯗ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯁꯟꯙ꯭ꯌꯥꯕꯨ ꯀꯌꯥꯝ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯀꯌꯥꯗꯣ꯫ ꯁꯟꯙ꯭ꯌꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯅꯤꯡꯊꯦꯝꯕꯨ ꯎꯔꯛꯇꯕꯒꯤ ꯋꯥꯖꯕꯒ ꯃꯧꯗꯨꯒꯤ ꯄꯥꯎꯗꯨꯒ ꯃꯊꯨ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯣꯠꯁꯤꯟꯕ ꯉꯝꯗꯅ, ꯏꯗꯣꯝꯆꯥ, ꯅꯤꯡꯊꯦꯝ ꯆꯠꯂꯝꯃꯗ꯭ꯔꯥ? ꯆꯠꯂꯝꯃꯣꯏꯍꯦ, ꯑꯩꯅꯅꯦ ꯉꯥꯏꯍꯜꯂꯝꯕꯅꯤ꯫ ꯑꯗꯣ ꯑꯩ ꯊꯣꯛꯑꯝꯃꯒꯦ, ꯅꯪ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯔꯒꯅꯦ ꯊꯣꯛꯂꯛꯑꯣ꯫ ꯑꯩ ꯅꯕꯥꯅꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯤꯟꯕꯤꯔꯝꯃꯒꯦꯀꯣ꯫ ꯑꯩ ꯊꯣꯛꯑꯦ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯃꯧꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯈꯤꯕ ꯑꯗꯨ ꯁꯅꯥꯔꯩꯅ ꯎꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯐꯤꯡꯅ ꯆꯪꯂꯛꯏ꯫ ꯁꯟꯙ꯭ꯌꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯊꯨ ꯃꯔꯥꯡ ꯍꯧꯅ ꯂꯣꯏꯁꯤꯜꯂꯝꯕꯗ ꯎꯕꯗ ꯁꯅꯥꯔꯩ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯕꯨ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕꯅ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯁꯅꯥꯔꯩ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯁꯅꯥꯔꯩ, ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯅꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯑꯩ ꯏꯁꯤꯡ ꯈꯔ ꯁꯣꯛꯎꯒꯦ, ꯅꯪ ꯐꯝꯂꯝꯃꯨꯀꯣ ꯁꯅꯥꯔꯩ꯫ ꯉꯁꯤꯗꯤ ꯅꯪ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯌꯥꯔꯣꯏꯌꯦ, ꯑꯩꯅ ꯆꯠꯀꯗꯣꯏꯅꯦ꯫ ꯁꯅꯥꯕꯨꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯁꯟꯙ꯭ꯌꯥ꯫ ꯀꯩꯅꯣ ꯁꯅꯥꯔꯩ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ, ꯁꯅꯥꯕꯨꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯅꯪ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯁꯅꯥꯔꯩꯅ ꯁꯅꯥꯕꯨꯟꯗꯨ ꯃꯨꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯉꯁꯤꯗꯤ ꯃꯧꯄꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯑꯣꯏꯕꯒ ꯁꯅꯥꯔꯩꯒ ꯁꯟꯙ꯭ꯌꯥꯒ ꯃꯨꯛꯅꯕ ꯍꯦꯜꯂꯛꯄꯗ ꯁꯅꯥꯔꯩꯅ ꯁꯟꯙ꯭ꯌꯥꯕꯨ ꯁꯅꯥꯕꯨꯟꯅ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯂꯩꯃꯥꯏꯗ ꯁꯣꯛꯇꯨꯅ ꯂꯣꯡꯅ ꯍꯩꯊꯈꯤꯔꯝꯃꯤ꯫ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯁꯅꯥꯔꯩꯅ ꯁꯟꯙ꯭ꯌꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯊꯥꯡꯗꯨꯅ ꯁꯟꯙ꯭ꯌꯥꯕꯨ ꯃꯤ ꯇꯥꯗꯕ ꯂꯝꯍꯥꯡ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯗꯨꯅ ꯑꯁꯣꯡꯕ ꯃꯐꯝꯗ ꯍꯨꯟꯆꯦꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯁꯤꯕ ꯆꯪꯕ ꯈꯪꯂꯝꯗꯦ꯫ ꯁꯅꯥꯔꯩ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯇꯥꯅ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯨꯝ ꯌꯧꯕꯗ ꯌꯥꯝꯅ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒ ꯃꯧꯗꯨꯒ ꯐꯅ ꯀꯨꯏꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯝꯁꯤꯜꯂꯛꯄꯅ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯧꯗꯨꯁꯨ ꯁꯟꯙ꯭ꯌꯥꯅ ꯂꯥꯛꯇꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯒ ꯃꯧꯄꯥꯒꯗꯨ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯍꯥꯏꯅ ꯂꯩꯔꯝꯈꯤ꯫ ꯃꯧꯗꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯟꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯀꯥꯗ ꯃꯣꯡ ꯍꯥꯗꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯔꯩ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ, ꯃꯃꯥ ꯃꯄꯥꯒꯤ ꯊꯕꯛ ꯅꯪꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯄꯥꯒ ꯃꯃꯥꯒꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯟꯙ꯭ꯌꯥ ꯊꯤꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯗꯤ ꯐꯪꯈꯤꯗ꯭ꯔꯦ, ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ꯫